ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯌꯪ ꯃꯥꯏꯟꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯔꯃꯦꯗ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯂꯩꯕꯥꯛ ꯑꯃꯗ ꯁꯛꯇꯤ ꯂꯩꯔꯕ ꯅꯤꯡꯊꯧ ꯑꯃꯒꯤ ꯂꯟ-ꯊꯨꯝ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯂꯟ-ꯊꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯉꯛꯄ ꯁꯦꯝ ꯄꯥꯝꯕꯤ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯁꯦꯝ ꯄꯥꯝꯕꯤꯗꯨꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯅꯥꯒꯤ ꯁꯦꯝ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨ ꯁꯅꯥꯒꯤ ꯁꯦꯝ ꯄꯥꯟꯖꯔꯕꯁꯨ ꯊꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯃꯔꯝꯗꯤ ꯁꯦꯝꯗꯨ ꯍꯦꯛ ꯃꯨꯜꯂꯛꯄꯒ ꯍꯨꯔꯥꯟꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯗꯨ ꯀꯧꯔꯒ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯍꯜ ꯑꯅꯤꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯊꯧꯅꯥ ꯐꯔꯕ ꯏꯆꯥꯅꯨꯄꯥ ꯑꯅꯤ, ꯅꯈꯣꯏ ꯑꯅꯤꯅ ꯃꯥꯂꯦꯝ ꯁꯤꯟ ꯊꯨꯡꯅ ꯆꯠꯇꯨꯅ ꯑꯩꯒꯤ ꯁꯅꯥꯒꯤ ꯁꯦꯝ ꯍꯨꯔꯥꯟꯕ ꯃꯤꯁꯛꯇꯨ ꯊꯤꯔꯛꯀꯗꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯈꯣꯡꯆꯠꯇ ꯆꯪꯒꯗꯕ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯄꯨꯈꯣ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯅ ꯍꯨꯔꯥꯟꯕꯗꯨ ꯊꯤꯔꯨꯁꯣ꯫ ꯍꯨꯔꯥꯟꯕꯗꯨ ꯃꯍꯥꯛꯀꯤ ꯆꯞ ꯆꯥꯕ ꯗꯟꯗꯤ ꯄꯤꯒꯦ." ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯅꯤꯗꯨꯗꯤ ꯃꯄꯥꯅ ꯃꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯍꯥꯟꯅꯅ ꯃꯥꯂꯦꯝꯁꯤ ꯀꯣꯏꯕ ꯄꯥꯝꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯍꯥꯊꯨ ꯍꯥꯊꯨꯅ ꯃꯄꯥꯗ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯁꯍꯔꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯇꯣꯝꯕꯗꯨꯗꯤ ꯃꯄꯥꯅ ꯃꯥꯕꯨ ꯈꯣꯡꯆꯠ ꯑꯗꯨꯗ ꯌꯥꯎꯍꯟꯗꯕꯒꯤ ꯌꯥꯝꯅ ꯋꯥꯔꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯄꯥꯗ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯃꯄꯥꯅ ꯌꯥꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯑꯄꯪꯕ ꯃꯤꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯟꯕꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯅꯤ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯇꯣꯝꯕ ꯑꯗꯨꯗꯤ ꯃꯄꯥꯗ ꯃꯍꯥꯛꯄꯨ ꯍꯨꯔꯥꯟꯕ ꯊꯤꯕ ꯆꯠꯍꯟꯕꯤꯅꯕ ꯌꯥꯝꯅ ꯀꯟꯅ ꯇꯛꯁꯤꯜꯂꯝꯃꯤ꯫ ꯃꯄꯥꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯄꯥꯡꯊꯣꯛꯄ ꯇꯥꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯁꯨ ꯃꯌꯥꯝꯕ ꯑꯅꯤꯗ ꯄꯤꯈꯤꯕꯒꯨꯝ ꯁꯅꯥ ꯂꯨꯄꯥ ꯄꯤꯔꯝꯃꯤ꯫ ꯃꯄꯥꯅ ꯃꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯁꯒꯣꯜ ꯑꯃ ꯄꯤꯔꯝꯃꯤ, ꯃꯔꯝꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯄꯥꯗ ꯑꯐꯕ ꯁꯒꯣꯜ ꯄꯤꯌꯨ ꯍꯥꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯅꯤꯡꯊꯧ ꯑꯃꯗꯤ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯅ ꯃꯍꯥꯛꯄꯨ ꯊꯥꯖꯗ꯭ꯔꯕꯁꯨ ꯍꯨꯔꯥꯟꯕꯗꯨ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯎꯃꯪ ꯑꯃꯗ ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯗ ꯀꯩꯁꯥꯜ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯩꯁꯥꯜ ꯑꯗꯨ ꯆꯥꯛ ꯂꯥꯝꯕ ꯃꯥꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯀꯩꯁꯥꯜ ꯑꯗꯨꯗ ꯆꯥꯛ ꯂꯥꯝꯕ꯭ꯔꯥ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯀꯩꯁꯥꯜ ꯑꯗꯨꯅꯁꯨ ꯂꯥꯝꯃꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯀꯩꯁꯥꯜ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛꯅ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯕꯗꯤ ꯑꯩꯒꯤ ꯁꯒꯣꯜ ꯑꯁꯤ ꯆꯥꯊꯣꯛꯂꯣ." ꯃꯗꯨ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯀꯩꯁꯥꯜ ꯑꯗꯨꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯆꯣꯡꯁꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯀꯩꯁꯥꯜꯗꯨ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯔꯨꯞ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯁꯒꯣꯜꯁꯨ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯅ ꯃꯥꯂꯦꯝꯁꯤꯗ ꯆꯠꯇꯨꯅ ꯑꯩꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯀꯗꯕ ꯂꯩꯔꯤ꯫ ꯑꯩꯅ ꯈꯣꯡꯅ ꯆꯠꯄꯗꯤ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯑꯩꯒꯤ ꯁꯒꯣꯜ ꯁꯥꯗꯨꯅ ꯑꯩꯕꯨ ꯅꯪꯅ ꯄꯨꯕꯤꯌꯨ." ꯀꯩꯁꯥꯜ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯀꯩꯁꯥꯜ ꯑꯗꯨꯗ ꯇꯣꯡꯂꯝꯃꯤ꯫ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯀꯩꯁꯥꯜ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯀꯗꯥꯏꯗ ꯆꯠꯀꯗꯕꯅꯣ ꯍꯪꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯄꯥꯟꯕ ꯁꯅꯥꯒꯤ ꯁꯦꯝ ꯍꯨꯔꯥꯟꯈꯤꯕꯒꯤ ꯃꯌꯥꯝꯕ ꯑꯅꯤꯅ ꯍꯨꯔꯥꯟꯕ ꯊꯤꯕ ꯆꯠꯈꯤꯕꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯝꯃꯤ꯫ ꯀꯩꯁꯥꯜ ꯑꯗꯨꯗꯤ ꯇꯁꯦꯡꯕꯗꯤ ꯀꯩꯁꯥꯜ ꯅꯠꯇꯦ, ꯃꯤꯇ꯭ꯔꯪ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥ ꯑꯃꯅ ꯑꯣꯟꯕꯅꯤ꯫ ꯀꯩꯁꯥꯜ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯔꯥꯖꯀꯨꯃꯥꯔ, ꯑꯩ ꯍꯨꯔꯥꯟꯕꯗꯨ ꯃꯁꯛ ꯈꯪꯏ꯫ ꯑꯩ ꯍꯥꯏꯒꯦ, ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯀꯤ ꯁꯛꯇꯤ ꯂꯩꯔꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯑꯃ ꯂꯩ꯫ ꯇꯦꯅꯋꯥꯗꯨꯅ ꯅꯈꯣꯏꯒꯤ ꯁꯅꯥꯒꯤ ꯁꯦꯝ ꯑꯗꯨ ꯍꯨꯔꯥꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯎꯆꯦꯛ ꯑꯗꯨ ꯐꯥꯕꯗꯤ ꯉꯝꯂꯣꯏ, ꯃꯔꯝꯗꯤ ꯎꯆꯦꯛ ꯑꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯕ ꯉꯝꯃꯤ꯫ ꯅꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯨꯗ ꯆꯠꯇꯨꯅ ꯇꯦꯅꯋꯥ ꯌꯥꯎꯕ ꯁꯥꯔꯪ ꯑꯗꯨ ꯍꯨꯔꯥꯟꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕ ꯑꯃꯅ ꯅꯍꯥꯛꯅ ꯆꯠꯄꯗ ꯀꯣꯅꯨꯡꯒꯤ ꯐꯛꯂꯥꯡꯗꯨ ꯊꯦꯡꯕ ꯌꯥꯗꯦ." ꯃꯊꯪꯒꯤ ꯅꯨꯡꯗꯥꯡꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯍꯨꯔꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯦꯅꯋꯥ ꯑꯗꯨ ꯁꯥꯔꯪ ꯑꯃꯗ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯥꯔꯪ ꯑꯗꯨ ꯇꯨꯃꯤꯟꯅ ꯍꯨꯔꯥꯜꯂꯛꯂꯝꯃꯤ꯫
अदुबु तुम्दुना लैरिबा संत्रिसिंग अदु थेंगदनबा होनाबदा कोनुंगी फगलांग अदु थेंगलमी संत्रिसिंग अदुना हौगलक्तुना महाकपु फारमी अदुगा चेन अमना पुल्लमी नोंगालगा महाकपु निंगथौगी मनाक्ता पुथोक्लमी निंगथौना महाकपु सीबगी दंडी पीगनी हायरमी अदुबु महाक हाटकदबा नुमित्तु यौद्रिबा फावबा लैनुंगी कैसुम संगदा थमनबा याथंग पिरमी कैसाल अदुदी महाकी मित्रंगी मतेंगना राजकुमार अदुदा थोक्लिबा थौदोक्सिंग अदु खंगलमी महाकी मित्रंगी शक्तिना महाक निंगथौ अमगी सक्तम ओलमी अदुगा राजकुमार अदुबु फादुना थमलिबा निंगथौदुगी मनाक्ता चंगलमी निंगथौदुना महाकपु तरामना ओक्लमी मखोय अनी हिरम कयागी मतांगदा वरी सानरमी महांगना निंगथौदुदा मिनाइगा लैगद्रा हंगलमी निंगथौदुना मिनाइदी मरांग कायना लै ngarangsु महाकी उचेक अदु हुरानगे तौरंबा हुरानबा अमा फाबदा ngairibani मागुंबा हुरानबा मयाम अमा चकथाक पीदुना थंबा ngamloi मरम अदुना मथंगी अयुक्ता महाकपु हातोकपिरगनी महांगना निंगथौदुदा हायरमी हुरानबदुदी थौना यामना फबा हुरानबा ओइगनी संत्री कयाना ngak senduna thamliba tenawa adubu huranगनी हायदुना होनरिबा महाकती तसेंगना हैसिंगबा हुरानबा सोयदना ओइरमगनी आई हुरानबदुगी लौसिंग अमदी थौना फबदु येंबा पामी निंगथौदुना महाकपु फादुना थमलिबा राजकुमार अदुबु लैनुंगी कैसुम संगदा पुदुना उल्लमी कैसुम संगदुदगी हेक थोरकपगा महांगना निंगथौ अदुदा हायरमी हे शक्ति लैरबा निंगथौ हुरानबसिदी हातोखिबना फरेदा अदुबु महाकपु हातोक्त्रिङैदा महाकपु यामना खुदोंथिबा थबक खरा पांथोक हलंबदी करिकाय महांगना थबकतु पांथोकलबदी नहाकी कानबा ओइगनी महांगना थबकतु पांथोकपा ngamdragana महाकपु हातोकपा ताबनी निंगथौदुना हायरक्लमी मरुफ लैरे लैरे महाकी थबक अमदी लैरे अइगी युमलोनबा लैबाकी निंगथौगी सनागी सगोल अमा लैबनी सगोलदु हुराल हलसी कैसुम संगदा लैरिबा राजकुमार अदुदा महांगना पांथोकदबा थबकतु हायरमी करिगुंबा थबकतु पांथोकपा ngamlabadi महाकपु कनबिगनी हायरमी महाकपु कैसुम संगदुदगी थादोकपिरमी राजकुमारदु पाउदु ताबदा करिसु हरावरमदे मरमदी महांगना यामना चेक्सिन्ना ngak senduna thamliba sagol amabu kunungdagi karamna huranba ngamgani राजकुमार अदुना खरा चटलगा महाकी कैसाल अदु लंबीदा लेप्तुना लेरंबा थेंगनरमी कैसालदुना हायरगलमी मरुफ करी तौरे थवाई वाना लाकपदी नहाक उचेक्तु पुरक्पा ngamdrabra मदुना नंगबु निंगबा कायहनगनु राजकुमार अदुना मंगोंदा वारी पुंबदु लिरमी कैसाल अदुना अमुक हायरगलमी हंदक्ति चेक्सिन्ना चटलु कोनुंगी फगलांग अदु थेंगबा यादे करिगुंबा थेंगलुरबदी उचेक हुरानबदा ताखिबा दशा अदुगा चप मानना तागनी यामना सांगबा लंबी लमसांग अमदा लाकलगा राजकुमार अमदी कैसालदु सनागी सगोल लैबा लैबाक्तु यौरक्लमी नुमिदांग वायरमदा मखोय कोनुंगदा यौरक्लमी कैसाल अदुना राजकुमार अदुदा हायरमी राजकुमार लैबाक असिदा अखोय अनी लाकेट ताद्रिङैदा अखोय अनीदा निंगथौना मिजेंग चंगलक्त्रिङैदा सगोलदु हुराल हौगदौबनी मखोय अनीना सगोल संगदुदा लाक्लमी मखोयना सगोल संगदुगी थोंग यौरकपदा कैसालदुना हायरक्लमी राजकुमार नहाक मपानदा लैरमु अई चंगलगा येंगलुगे कैसाल अदुना लाक्लगा हायरक्लमी राजकुमार सगोल असिदी संत्री कयाना ngaktuna लैरे अदुबु संत्री सिंह अदु तुमदुना लैरी चलो सगोलदु लौरुसो अदुबु नंग अमदी सगोलना फगलांगदु थेंगबा यादे राजकुमार अदु हानदगी हेना थबकतु चेक्सिन्ना पांथोके खलमी महांगना सगोल संगदुदा चंगबदा संत्री सिंह अदु तुमदुना लैरंबा थेंगनरमी महांगना सगोलदुबु चुपलीदु पायरगा तुमिन्ना थोरगलमी
ꯇꯥꯟꯖꯥꯗꯨꯗ ꯍꯌꯤꯡ ꯑꯃꯅ ꯁꯒꯣꯜ ꯑꯗꯨꯗ ꯆꯤꯛꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯒꯣꯜꯗꯨ ꯃꯃꯩ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯃꯩꯗꯨꯅ ꯐꯛꯂꯥꯡꯗꯨ ꯊꯦꯡꯂꯝꯃꯤ꯫ ꯁꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯁꯒꯣꯜꯒꯤ ꯁꯥꯖꯩ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯀꯟꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯑꯍꯥꯟꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝ ꯍꯟꯗꯛꯁꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯕꯨ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯥꯠꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯀꯩꯁꯥꯜ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯈꯪꯂꯗꯨꯅ ꯑꯐꯥꯎꯕ ꯅꯤꯡꯊꯧ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯀꯣꯅꯨꯡꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯑꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯍꯤꯔꯝ ꯀꯌꯥꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯌꯥꯝꯕ ꯄꯣꯠꯇꯨ ꯍꯨꯔꯥꯟꯒꯦ ꯇꯧꯔꯝꯕ ꯍꯨꯔꯥꯟꯕꯗꯨ ꯃꯁꯛ ꯌꯦꯡꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯃꯍꯥꯛꯅ ꯍꯥꯟꯅꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯧꯗꯣꯛꯈꯤꯕ ꯋꯥꯐꯝꯗꯨ ꯍꯟꯗꯛꯀꯤ ꯅꯤꯡꯊꯧꯗꯨꯗꯁꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯃꯤ ꯀꯅꯥꯅꯁꯨ ꯐꯥꯕ ꯉꯝꯗꯕ ꯁꯅꯥ ꯃꯆꯨꯒꯤ ꯃꯔꯃꯦꯠ ꯑꯗꯨ ꯃꯉꯣꯟꯗ ꯐꯥꯔꯒ ꯄꯤꯔꯕꯗꯤ ꯃꯍꯥꯛꯄꯨ ꯀꯟꯕꯤꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏꯗꯕ ꯊꯕꯛꯇꯨꯒꯤ ꯊꯋꯥꯏ ꯋꯥꯔꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯊꯋꯥꯏ ꯋꯥꯅ ꯀꯩꯁꯨꯝꯁꯪꯗꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯏꯜ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯀꯩꯁꯥꯜꯗꯨ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯩꯁꯥꯜ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯁꯒꯣꯜ ꯌꯥꯎꯗꯅ ꯂꯥꯛꯂꯕꯗꯤ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯗꯁꯥ ꯑꯗꯨ ꯀꯩꯁꯥꯜ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯀꯩꯁꯥꯜ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯃꯔꯨꯞ, ꯅꯍꯥꯛ ꯀꯩꯁꯨꯝꯁꯪꯗꯒꯤ ꯑꯅꯤꯔꯛ ꯅꯥꯟꯊꯣꯔꯛꯂꯦ꯫ ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯥꯖꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕꯁꯤ ꯇꯧ, ꯅꯍꯥꯛ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯏꯊꯛ ꯏꯄꯣꯝ ꯍꯧꯔꯤꯕ ꯁꯃꯨꯗ꯭ꯔꯗꯨꯒꯤ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯩꯁꯥꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯔꯨꯞ, ꯑꯩ ꯃꯨꯒꯥꯒꯤ ꯐꯤꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯖꯍꯥꯖ ꯃꯆꯥ ꯑꯃ ꯑꯣꯜꯂꯒꯦ꯫ ꯅꯍꯥꯛꯅ ꯖꯍꯥꯖꯇꯨꯗ ꯇꯣꯡꯗꯨꯅ ꯁꯃꯨꯗ꯭ꯔꯁꯤꯗ ꯍꯣꯜꯂꯨ꯫ ꯅꯍꯥꯛꯅ ꯁꯅꯥ ꯃꯆꯨꯒꯤ ꯃꯔꯃꯦꯠ ꯑꯗꯨ ꯊꯦꯡꯅꯒꯅꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯅꯕ ꯍꯥꯏꯔꯛꯂꯕꯗꯤ ꯅꯍꯥꯛ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯕ ꯌꯥꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯒꯗꯕꯅꯤ, ꯄꯣꯠ ꯂꯩꯒꯗꯕ ꯃꯤꯅ ꯄꯣꯠ ꯌꯣꯟꯕ ꯃꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯗꯕꯅꯤ꯫ ꯃꯗꯨ ꯍꯥꯏꯔꯒ ꯅꯍꯥꯛ ꯀꯪꯐꯥꯜ ꯇꯝꯅ ꯖꯍꯥꯖꯇꯨ ꯍꯣꯜꯂꯛꯀꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯀꯅꯤ, ꯅꯍꯥꯛꯅ ꯄꯨꯔꯤꯕ ꯄꯣꯠꯇꯨ ꯄꯥꯝꯕꯅꯤꯅ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯀꯩꯁꯥꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯀꯩꯁꯥꯜ ꯑꯗꯨ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯃꯨꯒꯥꯒꯤ ꯐꯤ ꯌꯥꯎꯕ ꯖꯍꯥꯖ ꯑꯃꯗ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯨ ꯖꯍꯥꯖꯇꯨ ꯁꯃꯨꯗ꯭ꯔꯗ ꯍꯣꯜꯂꯝꯃꯤ꯫ ꯃꯔꯃꯦꯠ ꯑꯗꯨ ꯃꯍꯥꯛꯅ ꯁꯃꯨꯗ꯭ꯔꯗ ꯏꯔꯣꯏꯗꯨꯅ ꯂꯥꯛꯄ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯔꯃꯦꯠ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯜꯂꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯀꯩꯁꯥꯜꯅ ꯍꯥꯏꯕꯗꯨ ꯏꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯔꯃꯦꯠ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯍꯥꯏꯔꯒ ꯖꯍꯥꯖ ꯑꯗꯨ ꯃꯃꯥꯏ ꯂꯩꯔꯒ ꯀꯪꯐꯥꯜ ꯇꯝꯅ ꯍꯣꯜꯂꯛꯂꯝꯃꯤ꯫ ꯃꯔꯃꯦꯠ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯖꯍꯥꯖꯇꯨ ꯂꯦꯞꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯖꯍꯥꯖ ꯑꯗꯨ ꯀꯪꯐꯥꯜ ꯇꯥꯅ ꯍꯣꯜꯂꯝꯃꯤ꯫ ꯀꯪꯐꯥꯜ ꯌꯧꯔꯒ ꯃꯍꯥꯛ ꯇꯣꯛꯂꯝꯃꯤ꯫ ꯃꯔꯃꯦꯠ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯏꯔꯣꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯔꯃꯦꯠ ꯑꯗꯨꯅ ꯀꯪꯐꯥꯜꯗꯨ ꯌꯧꯔꯛꯄꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯔꯃꯦꯠ ꯑꯗꯨꯗꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯔꯃꯦꯠ ꯑꯗꯨ ꯖꯍꯥꯖ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯤꯡꯗꯨ ꯌꯦꯡꯅꯕ ꯖꯍꯥꯖꯇꯨꯗ ꯆꯣꯡꯈꯠꯂꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯒ ꯅꯨꯡꯁꯤꯅ ꯈꯖꯥꯏꯗ ꯆꯨꯞꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯖꯍꯥꯖ ꯑꯗꯨ ꯀꯩꯁꯥꯜ ꯑꯃꯨꯛ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯀꯤꯔꯗꯨꯅ ꯃꯔꯃꯦꯠ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯀꯟꯅ ꯀꯣꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯔꯃꯦꯠ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯐꯥꯔꯝꯃꯤ꯫ ꯃꯔꯃꯦꯠ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯄꯨꯟꯁꯤꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯀꯩꯁꯥꯜꯗꯨ ꯀꯤꯗ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯃꯔꯃꯦꯠ ꯑꯗꯨ ꯀꯩꯁꯥꯜꯗꯨ ꯇꯣꯡꯗꯨꯅ ꯁꯅꯥꯒꯤ ꯁꯒꯣꯜ ꯂꯩꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯤꯡꯊꯧꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯒ
ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯀꯩꯁꯥꯜ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯒ ꯃꯔꯃꯦꯗ ꯑꯗꯨꯕꯨ ꯃꯈꯥꯗ ꯊꯥꯡꯗꯕꯤꯔꯝꯃꯤ꯫ ꯃꯔꯃꯦꯗ ꯑꯃꯗꯤ ꯀꯩꯁꯥꯜꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯂꯩꯕꯗꯨꯗ ꯅꯤꯡꯊꯧꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯋꯥꯔꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯖꯥꯗꯨ ꯑꯃꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯒꯗꯤ ꯃꯔꯃꯦꯗ ꯑꯗꯨ ꯐꯥꯕ ꯉꯝꯂꯣꯏ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯃꯔꯃꯦꯗ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯦ ꯊꯧꯅꯥ ꯐꯔꯕ ꯅꯨꯄꯥ, ꯑꯩꯅ ꯅꯉꯣꯟꯗ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯁꯒꯣꯜ ꯑꯁꯤꯁꯨ ꯅꯉꯣꯟꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯁꯛꯇꯤ ꯑꯁꯤꯗꯤ ꯅꯍꯥꯛꯅ ꯃꯤ ꯀꯅꯥꯅꯁꯨ ꯐꯥꯕ ꯉꯝꯗꯕ ꯃꯔꯃꯦꯗ ꯑꯁꯤ ꯅꯍꯥꯛꯅ ꯐꯥꯔꯛꯄꯗꯒꯤ ꯈꯪꯂꯦ꯫ ꯅꯤꯡꯊꯧꯗꯨꯅ ꯃꯈꯣꯏꯕꯨ ꯑꯆꯧꯕ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯟꯕꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨ ꯃꯤꯌꯥꯝꯗ ꯂꯤꯔꯝꯃꯤ꯫ ꯆꯥꯛꯂꯦꯟꯗꯨ ꯆꯥꯕ ꯂꯣꯏꯔꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯔꯃꯦꯗ ꯑꯗꯨꯕꯨ ꯁꯅꯥꯒꯤ ꯁꯒꯣꯜ ꯑꯗꯨꯗ ꯊꯥꯡꯒꯠꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯃꯔꯃꯦꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯣꯡꯂꯝꯃꯤ꯫ ꯀꯩꯁꯥꯜ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯤꯡꯗ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯃꯈꯣꯏ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯂꯩꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥꯔꯤꯗꯨ ꯃꯐꯝ ꯁꯤꯟꯊꯨꯡꯅ ꯁꯟꯗꯣꯛꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯍꯔꯥꯎ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯅꯥꯒꯤ ꯎꯆꯦꯛꯇꯨ ꯌꯥꯎꯕ ꯁꯥꯔꯪ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯇꯧꯈꯤꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯔꯃꯦꯗ ꯑꯗꯨꯗ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯤ꯫ ꯃꯈꯣꯏꯕꯨ ꯑꯆꯧꯕ ꯆꯥꯛꯂꯦꯟ ꯑꯃꯁꯨ ꯄꯤꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯀꯩꯁꯥꯜ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯔꯨꯞꯁꯤꯡ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯒꯦ, ꯑꯩꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯀꯥꯏꯅꯔꯁꯤ꯫ ꯃꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯀꯩꯁꯥꯜ ꯑꯗꯨꯕꯨ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯗꯨꯗꯤ ꯀꯩꯁꯥꯜ ꯑꯗꯨꯅ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯔꯨꯞ, ꯅꯍꯥꯛꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯎ, ꯑꯩ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯃꯗꯨ ꯍꯥꯏꯔꯒ ꯀꯩꯁꯥꯜꯗꯨ ꯃꯐꯝꯗꯨꯗꯒꯤ ꯂꯥꯞꯅ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯔꯃꯦꯗ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯃꯈꯥ ꯇꯥꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯌꯧꯈꯤꯔꯝꯃꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯤ ꯑꯄꯪꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯅ ꯍꯜꯂꯛꯄꯗꯨꯗ ꯉꯛꯂꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯅꯤꯗꯨꯗꯤ ꯍꯨꯔꯥꯟꯕ ꯊꯤꯕ ꯆꯠꯈꯤꯕꯗꯨ ꯃꯥꯏ ꯄꯥꯛꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯅꯥꯎꯅ ꯃꯥꯏ ꯄꯥꯛꯅ ꯍꯜꯂꯛꯄꯗꯨꯗ ꯌꯥꯝꯅ ꯀꯜꯂꯛꯂꯝꯃꯤ꯫ ꯃꯅꯥꯎ ꯑꯗꯨꯕꯨ ꯍꯥꯠꯅꯕ ꯄꯣꯔꯝ ꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯐꯥꯎꯗꯨꯅ ꯂꯥꯛꯀꯗꯕ ꯎꯃꯪꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯎ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯒ ꯇꯝꯊꯤꯅ ꯐꯨꯔꯒ ꯍꯥꯠꯂꯝꯃꯤ, ꯑꯗꯨꯒ ꯎꯆꯦꯛ ꯑꯃꯗꯤ ꯁꯒꯣꯜꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯔꯃꯦꯗ ꯑꯗꯨꯗꯤ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯅꯠꯇ꯭ꯔꯒ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯁꯨ ꯌꯥꯔꯝꯗꯦ꯫ ꯃꯔꯃꯦꯗ ꯑꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒ ꯍꯤꯡꯂꯦ ꯁꯤꯔꯦ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯍꯞꯇꯥ ꯀꯌꯥꯃꯨꯛ ꯃꯔꯃꯦꯗ ꯑꯗꯨ ꯁꯤꯔꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯀꯩꯁꯥꯜꯗꯨ ꯃꯐꯝꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯔꯃꯦꯗ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯎꯅꯥ ꯑꯃꯗꯤ ꯂꯩꯅ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯃꯨ꯫ ꯃꯔꯃꯦꯗ ꯑꯗꯨꯅ ꯀꯩꯁꯥꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯔꯝꯃꯤ꯫ ꯀꯩꯁꯥꯜ ꯑꯗꯨꯅ ꯂꯩꯒꯤ ꯃꯣꯡꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯣꯔ ꯀꯥꯝꯁꯤꯟꯕꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯑꯉꯥꯡ ꯑꯃꯒꯨꯝ ꯇꯨꯝꯂꯝꯃꯤ꯫ ꯀꯩꯁꯥꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯄꯨ ꯍꯧꯗꯣꯛꯂꯣ꯫ ꯃꯔꯃꯦꯗ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯔꯥꯏꯕꯛꯇ ꯂꯩꯔꯤꯕ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯗ ꯆꯨꯞꯄꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯔꯃꯦꯗ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯀꯩꯁꯥꯜ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ
ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯃꯈꯥ ꯇꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯃꯦꯗ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯀꯩꯁꯥꯜꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯄꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯃꯔꯃꯦꯗ ꯑꯃꯗꯤ ꯀꯩꯁꯥꯜ ꯑꯗꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯋꯥꯔꯤ ꯂꯤꯍꯜꯂꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯄꯥ ꯅꯤꯡꯊꯧꯗꯨ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯅꯤꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯃꯅꯥꯎ ꯑꯇꯣꯝꯕꯗꯨ ꯍꯜꯂꯛꯄꯗ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯕꯥꯅꯤꯡꯗ ꯃꯅꯥꯎ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯂꯤꯕꯅꯣ ꯍꯪꯕꯗ ꯃꯌꯥꯝꯕ ꯑꯅꯤꯗꯨꯅ ꯃꯈꯣꯏꯅ ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯃꯗꯤ ꯁꯒꯣꯜꯗꯨ ꯄꯥꯝꯕꯒꯤꯅꯤ ꯈꯨꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯃꯔꯃꯦꯗ ꯑꯗꯨꯒ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯩꯁꯥꯜ ꯑꯗꯨ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯤ꯫